इकाईदा कुकी मिलिटेंट सिंह ऑर्गेनिक चिंगनाबा सेना बॉम यावना नोंगैना राउंड कया कापसिलक्पदगी खुसाउनरबा मियामना इम्फालगी मफम कयादा लंबी थिंख्रे स्कूल कॉलेज सिंह कानाखिद्रे Hobakchau इकाईदा खुदलाई पाइबा सिंहना बॉम यावना नोंगमै कापसिलक्तिबा अदु इंडिया लेंगाकी खुदचाउना यावी हाइबसी मयेक सेंगले हाइना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन ना फोंदोरक्ली तोरबुंगदा मैते आईडीपी सिंहबु रिसेटल तहलपा असि यानिंगे बफर जोन इकाई खुमनरक्तबा असिना इरांग असि नौना थागलपगा याय हाइना कुकी-Zo Council ना फोंदोरक्ली ट्रांसजेंडर सोशल एक्टिविस्ट मालेम थोंगामगी साइकिल खोंचत्ता कांगपोक्पी फाउदुना चटकनी खाइदिबा असि यारोय हाइना कमिटी ऑन ट्राइबल यूनिटी ना फोंदोरक्ली अमदी लुपा कोटी चहुम कुनी सेंफम ओइगदबा WY टैबलेट्स की अचौबा कंसाइनमेंट अमगा कोनना इम्फालदगी असम रोमदा लाखिबा टाटा ट्रक अहोम जिरिबाम पुलिसना फागतपा ngमख्रे खुरुमजरी ISCOM मणिपुरी पाउ मिलिंग ताबिरी बख्वाई पुमनमकपु तारामना ओक्चेरी हौजिक पाउ संदोकना पिजरी मतम कुइना नोंमै कापा लेपलुरबा मतुंगदा ngarang नुमिदांग पुंग 9 मखाइरोम ताबा मतमदा बिष्णुपुर डिस्ट्रिक्ट की फगवाकचाउ इकाई अमदी तोरबुंग बंगलादा कुकी मिलिटेंट सिंगना नौहोंगना अमुक नोंमै राउंड कया अमदी मपांगल कनबा बोम तारामाथोय थादरखरे मिलिटेंट सिंगी थवोंग असिबु यानिंगदबा फोंदोगलदुना ngasi new chekon amadi kwakathal yauna imphal gi tongan tongan ba mafam kharadadi miyamna lambi thingbagi khongjang sangsinki bagi mami taki khongjang asiga mari leinana mahairoi singh school college kana khidre amadi maru oiba thabak thoram sing natana kumai haraugi thoram ayamba pangthokna khide mafam kharada dukan sing thong lonaki adumakpu paktaknana dukan amadi kaithel sing thong lona bagi mamidi takhide Panbayabadi ngarang numidangi attack adu Assam Rifles ki personnel kharagi maikaidagi thogdok asi makhoi khanghaude haina khunja singda phongdokhiba leiki loinana nomai amadi bomb sizinaduna militant singna landarakle haina khunja singna nohongnana amuk lanjenabagi fibamda laklabasu state force ki kangbo singdi fagakchau ikhai gi thogdok thokpam aduda yamna thengna yaurakhi haibagi wahodagi khunja singna pendaba phongdorakhiba gi warol sing social media ki tongan tongan ba platform sing da uba funky Kuzukai kai dangara ikan kan ngudara kopi sida ngamai thagarak ba maram dikai gi bhabda akoi sida na tapak tana ngasai police me ani tapak sin lei ba sing dara kenta lei bida ba maram de pulsagai kai da san ba yare na san ba matum dana sai kopi na akoi jibu ngasai hani na matam da hapa phani na matam da phaba maram dikai gi bhabda akoi je makoi na pa lei bisin je akoi ta kenta koi na khandi da ba ba bula ba sarkar se na ba ani ta na ta lei ba maram dikai gi bhabda na yo sa phoi da na yo da khoi je phani na matam da phaba san Matang sama, mana tahu itu kali apa? Mereka itu sudah hati lagi hai apa? Insan sendiri juga saya tanpa itu kulai lama mana, langsung begini kau dapat sendiri kulai jualan pun begini, mungkin nanti aku minta kami hai apa? Uka kau faham ni, ada payah kau faham ni, ada yang mana sendiri auto mungkin kulai mana mana sendiri hari se, bom tu mana mana tahu ni mana, tapi kami tu mana tahu ni sekali apa? Mana kuki ni yang mana support terus, sana terus terus macam mana? Mereka itu sebenarnya tahu apa? Mana tahu ni sekali apa? Insan sendiri kau kulai itu tahu ni mana aku ni man cara apa? Aku ni cakap ni lagi, ni cakap ni lagi apa? Lan jadi kau kisi kulai faham tu lagi, lan jadi kau sih ke mana tu banzi tahu ni. 2023 की मी हम दगी तवरी बलाना से कुछ को कुछ ने बब लेतरे को अदे की सरकार नसु अखोई की मया की टेंशन न ngam दना पियार हम चलाई रे पियार चलाई बदगी दी अमुक तोर पुंग लईबा मयाम सिसो अमुक संगो संगो हाइना संघल ले संग मदसु फुलाई पीपी बसु नते अखोई मैदै की दी यंगो लाइसेंस कन बु आदे की मसा मसा की लेजबा गन मयाम सिसो लोई लखत पिरे अदुगा मोय की दी लखत तबला खंदे मोय की दी फलबा फुलाई कया मननि ngarang तवरी दु यंगो फंगौदना अदुना पयदी मदोदे यामना नोंगाइते अदुना लाल लोइनी से कदाइदा लोइरिनो कदाइदा फरिनो अदुनि अखोन होजिने मोइना तवरीबा सरकारना तवरीसे अखोय सोमया यानिंदे
मोइना तौरिसे अखोइ सुया यानिंदे PR चलाइरे हाइबगिसु अखोइदा कानबा मत इम्फौ लैत्रेबा अदुम लानसिदे अदुम लैरेबा Faubakchau ikhai mafam dangarang kulai paiba singna bom yauna nongmai kapsilakhiba adu India lenga ki khutchauna yawi haibasi mayek singna khangle haina All Manipur Clubs Organization amukogi maikaidagi fongdorakli Kwakatel akam lekai da leiba amukogi conference hall dangasi organization asigi chatminariba AMMAWOVA COHR MSF amadi poire leimarolgi mihut singa loinana famkiba paugi mifam amada amukogi president sorokhaibam sanjoina haikibada kumjalising aniga supna kunhumdoigi megi ahumdagi hauraga lamdam asida thoglakliba irang asina maram oiraga IDP singna masagi mayumda hanjinaba haiduna amuko amadi chatminariba loop marina ngasi fauba hotnaduna lakli Adubu tha asigi tang taramangada Bisnupur district ki ADC na torbung amadi Faubakchau ikhai gi mafam singda IDP singbu masa masagi mayumda hanjinduna lehan kraba matung ngarang numidang khanghodana Churachandpur district lomdagi nomai amadi bomna chingba kablakhiba asi India lenga ki khut yamna chauna yawi haibasi mayek singna khangle maru oina lamdam asida tangdu leitaba fibamda hanjinaba hotnaringai tanja asida India lengakna Manipur bu kangkong China ba honarakliba asi akanba mawongda condemn tawi masigumba thawong asi makhatana amuk hana chatharakpa tarabadi miyamgi achauba ihau ama lakani haiba asi India lengakna khangadabani loinana India lengakna chingkhong chingyada khulngaktuna leiramba sing adubu leihandraga kuki singna free thadoklaba Bom amadi nongmai kaphalakliba asi karamba aronba agenda leibagino amadi khutlai paiba singna bom yauna nongmai kaya kapliba thodok sing asi India lengakna khudakta lephangadabani haina makhataki Kunwakosing Jingkong Jinga Dagi Lehendre, Government Indiana Pamliba Karino, Pida Tabulaga Nongay Amadi Bom Kapaliba Karigino, Kodakta Nongay Amadi Bom Kapalefalo Government Indiana. Local volunteers Singna, Moko Fazil Laga, Tamle, Aduga Nakan Awa Free Tabulaga later. Sibum Laga Government Indiana Yamaluza about Tau Asi, Equi the Ifong Puna Kangli, Equi Lupangana, Sibum Tawasi Manipuda, Pang Laga Akwagi, Bless Yama Tolaga Legose, Equi Level and Tibani, Equi Manipur people who is highly little people social like Magi Kuding, Equi Semilon, Equi social structure of the education, the other Equi Himbagi Lifeline, the section Kudibuda Masidi, Equi refugee Tata, IDP Simula, psychological brain load to Halaba, Equi, no, society arrives and kill in New York. Masi government Indiana, we get Kopig hard work day, Yamatuna, Atel Matam, Sol, the Yavani, have say, and the Nini, Aduna, government Indiana Satar, sing as a story Kagam to Kadin, Adura, IDP sing, Masama Nunda, and Gadabani, Aduna, I could harm me, Amadi, Tali, Matundagi, I could Massing Tinga, IDP sing, Lena, one of the Prime Minister level, the Honor to the Lago, Massi, high level, the problem is Sotan Honagani. Central Security Force deploy tawduna thamliba Kangwai romdagi ngarang Torbung Bangla amadi akoibagi mafam singda bom yauna nongmai rang kaya kapsinduna micham miyambu atamnana singnarakliba thodok aduda maram oiraga lengaki maikaidagi matau karamna lamdam asi tangdu leitaba hanjilakle hai dauribano haina Manipur Maitai Pangal Welfare Organization MMWO gi President MA Chesabana Fongdorakli Infal Iski Hatada Labor Organization asigi office da ngasi fam kiba paugi mifam amada mahakna wafam asi fongdokhibani mahakna makha taraduna chahi ahum hena mayum maikai thadoktuna relief camp singda changjafam lauduna leiriba IDP singna masagi mayumda hanjinba haurakpaga bom amadi nongmaina chingba kapsilakpa haibasi lengakna IDP singbu masagi mayumda hanjinaba laurakpa khongthang asi thamoi sengna thanglakpa afaba khongthang nate haibasi haujikti mayek senglakle hairiba IDP sing asina chahi ahum rom awa ana kaya khangduna tongan ba relief camp singda leiraklaba matung masa masagi mayumda hanjinba hauraklaba matamda bom yauna nongmai round kaya kablakpa haibasi yamnamak laibak thibani loinana pung nifu nipan gi manungda ngarang thokhiba thodok aduda January ba khutlai paiba sing adugi mathakta logi oiba action lokhatrabadi
ꯂꯧꯈꯠꯅꯕ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯦꯄꯤꯜ ꯇꯧꯈꯤ꯫ ꯂꯩꯉꯥꯛꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯕꯤꯔꯀꯥꯟꯗ ꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯉꯔꯥꯡꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯣ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯐꯥꯔꯀꯥꯟꯗ ꯃꯤꯌꯥꯝ ꯈꯪꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯔꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄꯤꯌꯥꯔ ꯒꯚꯔꯟꯃꯦꯟꯠ ꯄꯤꯌꯥꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯒꯚꯔꯟꯃꯦꯟꯠꯅ ꯁꯣꯁꯤꯌꯦꯜ ꯐꯦꯟꯁꯤꯡ ꯑꯃ ꯈꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯂꯝꯗꯝꯁꯤ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯃꯥꯡꯗ ꯆꯥꯎꯈꯠꯄ ꯀꯥꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯐꯦꯟꯁꯤꯡ ꯈꯥꯡꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯃꯗꯤ IDPꯁꯤꯡ ꯑꯁꯤꯕꯨ ꯃꯌꯨꯝꯗ ꯍꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯍꯟꯍꯟꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ꯫ China Institute of Medical Sciences Porompat के लैंप लाइटनिंग कम फ्रेशर्स मीट के थौरम लेबाक की इरांग असी की येंगलगा थौरम पांगथोकपा हौगतलुरबा मतुंगदा यैथोक्रे थौरम यैथोकपा असी की मतंगदा China Institute of Medical Sciences की एडिशनल डायरेक्टर कम नोडल ऑफिसर SK वाजिद सहाना वाफम खरा फोंगदोरकली। थौरम से यावगदबा वसक लौगदबा छात्रसिंग कोई मफमसिदा मकोई फुल यूनिफॉर्म दा लैरे अदु लौगदबा छात्रसिंग छि नर्सिंग पैरामेडिकल फार्मेसीनी अदुगा ममा मपा वसक लौगदा यावगदबा ममा मपा गार्जियन सिंगसु लोइना लाक्तना अदुगा डिग्निटरी सिंग असि सरुग यागदबा फंक्शन असिदा सरुग यागदबा डिग्निटरी सिंगसु सुमाइना लाक्तना लैबनी अदुबु खंगहौदना ngarang थोगलखिबा ngarang अथेंगबदा थोगलखिबा इरांग अदुगा कोई कनोदा तोरबुंगदा नोंमै कापा अदुगा चौबा इरांग अमा मयुम हंजिनदना मतम कुइना लैरक्लबा युम हंजिलब मतुंगदुदा साफगदना खल्लगा लैबा मतमदा खंगौदना नोंमै कापसिलकदगी मिपाइनबा पोक्तना मणिपुर मसा पुंबदा अतुकि मतिक अवाबा लैबसिगी येंगजरगा अखोई फंक्शन असि अखोई जैथोकजरे मखा ताबा फंक्शन असि तौगदबगी प्रोग्राम असि अखोई जिफाकीदे अखोई लेपचद्री सोइदना मेरियागी खुथांगदा मुक अखोई तारीख असुक्ता तौनी हाबदो लेपाकी रांग असिगी मवोंग अमा येंगागा आइदी सोल्यूशन लैरकांदा अखोई सुंगसोय सोइदना लैम्प लाइटिंग वसक लौबा मदि अंगांगसिंगी नौना लाकपा छात्रसिंगी फ्रेशर्स मीट वेलकम तौबगी कनोसे लौजगे अदुगा लैखिद्रबा लेपाकी रांग सिना मरम ओरगा लैखिद्रबा सिंग अथौबसिंग अथौबिसिंग अमसुंग लांजेनदुना लैरिबसिंग अमसुंग हुजुजिक अवाबा तादन लैरिबसिंग सिगी येंगजरगा चाइना इंस्टीट्यूट ऑफ मेडिकल साइंसेस ता वसक लौगदौरिबा छात्रसिंग अमसुंग तमलिबा छात्र महिरोय खुदिंगमक यावना ओजा खुदिंगमक यावना अमसुंग ngasi gi function asibu yengba lakpiriba saruk yaba lakpiriba khudingmakka aikoi minute ama tuminna leptuna awaba phongdoktuna aikoi madugi solidarity ama aikoi punna unminabagi tanja dusu aikoi phangjare। बिष्णुपुर अमदी चुराचांदपुर डिस्ट्रिक्ट अनि की मरक्ता लैरिबा तोरबुंगदा मैतै IDP सिंगबु रिसेटल तौहनबगी थौरांग पाइखलकपा असि यानिंगदे थौओंग असिना इरांग असि नौना सागलकपा याय हाइना Kuki-Zo Council KZC ना थोकपा ngaranggi चेरोल अमदा खंगलकली इन कुमजालिसिंग अनिगा सुपना कुनहुमदोयगी मेगी अहुमदगी हौना थौलखिबा इरांग असिगी अहानबा मिहा तोरबुंगदा ओइखी नुमित अदुदा पास्टर सेखो नोहाउट किपगेंट तमथीना फूबदगी लैखिदे मसिगी मतुंग तारकपदा नुमित निनीगी मनुंगदा Kuki-Zo फुरुप की मियोय निफुमंगा थवाई मांगकी पुमनमक असि येंगलगा बिष्णुपुर डिस्ट्रिक्ट की डिप्यूटी कमिश्नर ना तोरबुंगी मैतै IDP सिंग असिबु मसा मसागी युमदा हंजिलहननबा होनरकलिबा असि यामना मथौ निंगथीना खंगदबा थवोंग अमनी हाइना लौई थवोंग असि अनौबा इरांग अमा सागतनबगी मचाक अमा ओय मसिदा नतना संगाई फेस्टिवल पांगथोकलिंगै मतमदा मैतै IDP सिंग ना तोरबुंगी बफर जोन दा चंगनबा होनखिबा अदुनासु इरांग असि हेंगरहन्नबा होनबगी थवोंग अमनी मरम अदुना इरांग असि हेना कंसिलक्ट्रिंगैदा बिष्णुपुर डिस्ट्रिक्ट की डिप्यूटी कमिश्नर ना तोरबुंगी IDP सिंगबु रिलीफ कैंप सिंगदा हंजन हनगदबनी ngarang numidang थोखिबा नोंमै कापगी थौदोक अदु KZC ना दायित्व लौबा ngamloi ngarangi थौदोक अदु तोरबुंगदा लैरिबा बफर जोन अदु इकाई खुमनरक्तबदगी थोखिबनी मरम अदुना मणिपुरदा
tangdu leitaba phibam ama purake hairabadi maitai amadi Kuki-Zo anina tongkai leinariba asida Kuki-Zo singna taliba separate administration asi piba mathau tai hairi. Kuki militant ni chingnaba singna ngarang nahongna na amok phagakchau ikhaida attack chathakraba matungda Committee on Tribal Unity COTU na thadorakpa cherol amada tha asigi tang 18 da transgender social activist Malem Thongamna Kampokpi fauduna Kangla tamna chatkani haina thaurangliba khongfam asi khudakta handok kadabani haibagi cheksin wa thamlakli cherol asina makha taraduna Malem Thongamna lakadauriba cycle gi khongchat asina hanadagi hauna phibam nauna leiriba asida amuka hena phibam sohanabagi machak ama oigani Malem Thongamgi khongchat asi Kangpokpi district ki Kuki-Zo Christian singna pangthokadauriba Christmas ki kumhai asina matam chanabana mahaki khongchat asina hairiba district asida khundariba Kuki-Zo singda hena charangnaba phibam ama ohelakpagi oithokpa yai lei maram aduna Malem Thongamna hairiba khongchat asi manungchana Kangpokpi district fauduna lakpada karigumba pamdaba thodok-sing thoklaklabadi madugi tekchak adu COTU na puba ngamloi hairi. Jiribam police ki kangbu amana ngarang achat awok sing check tawbada punna lupa koti 400 gi senfam oigadaba WY tablets lakh 12 ga lising marfu ka konana truck ahum fagat pangamkre Imphaldagi Assam romda lakhiba Tata truck ahum adugi registration number sing adudi AS28AC 1601 AS01LC 9509 amadi AS25FC 7422 ni Tata truck sing adu thorakiba driver amadi atei mioi sing adudi Madhya Pradesh ki Sagar district tagi Santosh Patel chahi nifuhumdoi Assam gi Bongaigaon district tagi Hanif Ali chahi 19 Assam gi Barpeta district tagi Farooq Ali chahi 35 Assam gi Kamrup district tagi Mafos Udin chahi 19 ni thodok asida chenari ba driver amadi atei mioi sing adu police na fagat khibaga loinana makhatana thingzinba thabak chathaba hokre hairi. Waikhom Lekai Athletic Club amadi apunba Khorirol Malem Gilup anina sinduna 4th International Writers Meet 2025 amadi Ningthemsa Sanayai Magi Marfu Tara Mapan Suba Mapo Kumolgi Manung Channa Miyoi Marida Mana Lanthokpagi Thoram Singzamai Waikhom Lekai Athletic Club Ground da Pangthokre Thoram aduda Ningthemsa Sanayai Mana Athoiba Mitung apunba Khorirol Malem Gilup ki President Waikhom Amuchauna Thoram Mapu amadi Social Worker Khagokpam Khamba RK Nongdren Khomba amadi atei maru oiba mioi kayana akhanaba mithunen sing oina sarukyaki Dr. Khetrimayum Subadanina Wakma Dr. Longzam Sarachandrana Sangbana ba Khorirol Sagolse Mohindro na Khorirol gi Leichand loina na Huidrom Othello na Thogal Thonga Mingthol Piduna citations amadi solga loina na selgi oiba manasing su lanthoki apunba Khorirol Malem gi lup ki President Waikhom Amuchauna Thoram asi pangthokpagi maram piraduna haikibada tungda hogalakliba nahasingna masada yauzariba literature gi magun sing adu puthokchaba ngamjanaba machak ama pibagi wakhanni haujik tawriba asidagi hena chauthokna pangthoknaba pandam thamli haiki thauramgi manung channa sairing Saidinaba amadi numidangi matamda Manipuri ki saknairabi kayana saruk yaduna isai nongmai gi thauramsu pangthokhi. Writers puning thogatpagi award lanthokpa habasi tasena tunda hogalakliba kunai asigi laida sugi mangan uraba masadi awaliterature gi products adu puthoroknabagi masak ama pi wakhalone award lanthokis ani suwadana Impressive Writers Misi Kasena Kogi Manipur literature gi thabak tawriba
खुदिमकी अपुन्ना कमिटी अमा सेमिनारगा लोकल पीपल सिंजिना सपोर्ट बैकबोन ओरगा पुन्ना माइ पाना थबक लिटरेचर थबक वर्क तंगबदा पतिंग तांग समिना बायना अहुन सुजना अतोपा मपालंगी कंट्री द लाइबा लिटरेचर की थबक तंगबसिदा मणिपुर लिटरेचर थबक तंगबसिदा अदिगी कोरिलेशन सिमा सागलगा पुन्ना हिमिनबा याबलंगी अमा प्लेटफॉर्म मा पिछुंगी मसामा माइंगा पे ngaklo oinawgi masaktuda mapuda international writer speech haudokiwani mapung phawdi gali ngasi tapta Institute of Fusion Music Taifum gi ahan ba fongba Taifum calendar 2026 naran senada leiba Taifum gi auditorium da pangthokre calendar fongbagi thoram aduda Taifum gi chairman oiriba saknairaba seisakpa tapta jainta galoina na Taifum gi member amadi leikai gi ahal sing su sarukiaki Manipur Veteran Cricket Association na sinduna Langthabal Public Ground da chatharakliba kunithoi suba Manipur Veteran Cricket Tournament ki ngarang sanakiba match da YPHU nongin lalambung na YAC ISCOM bo wicket nipan da maithiba piki match asida YAC na ahanba innings bet paiduna over 21 ga ball manga da wicket loina turaga run marfu taret lauki ani suba innings da YPHU nongin lalambung na target run marfu nipan wicket ani turaga over taramari ga ball mari da mai pakre match asi ma pakraba YPHU nongin gi sanaroi Dev Kantana man of the match ki manalauki hauji maru eba pau amuka hana pizari Bakchau ikai da kupi militant sing organic chinaba sina bong yauna nomai round kaya kapsilakpadagi khuisauna raba miyam na Imphal gi mafam kaya da lambi tingkre school college sing kanakitwe Bakchau ikai da kulai paiba singna bong yauna nomai kapsilaktiba adu India lenga ki khud chauna yawi haiba singa yek singme haina All Manipur United Clubs Organization na phongdorakli Torbungda maite IDP singbu resettle tohalakpa asu yaninde buffer zone ikai khumnarakta asina irang asi nauna sagat lakpaga yai haina Kuki-Zo Council na phongdorakli Transgender social activist Malen Thongam di cycle khongchata Kangpokpi Fauduna Chatkani Hairiba asi yaroi haina Committee on Tribal Unity na phongdorakli Amadi Lupa Koti Chahunga Kundi Senpam Oigadaba WY tablets ki achauba consignment amaga konana Imphal dagi Assam Rifle Assam Rom da lakhiba tata truck ahum Jiribam police na fagatpa ngamkhre Pungja si fawbada pizza ba ISCOM gi Manipuri pau matang sila sinjari amukahana kurumjari